ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛꯀꯗ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯝꯇꯪ ꯄꯥꯝꯖꯩ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯃꯌꯥꯝꯒ ꯀꯩꯅꯣꯝꯃ ꯁꯤꯌꯥꯔ ꯇꯧꯒꯦ ꯂꯥꯛꯄꯅꯤ ꯃꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯤ ꯀꯔꯤ ꯉꯥꯅꯣ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ ꯏꯂꯤꯁꯥ ꯃꯥꯟꯕꯅꯤ ꯑꯗꯨꯒ ꯏꯂꯤꯁꯥ ꯑꯁꯦꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯁꯤ ꯏꯂꯤꯁꯥꯒ ꯃꯍꯥꯎ ꯑꯗꯨꯝ ꯃꯥꯟꯅꯕꯅꯤ 80% ꯑꯗꯨꯝ ꯃꯥꯟꯅꯕꯅꯤ ꯑꯗꯨꯒ ꯃꯔꯨꯗꯤ ꯈꯔ ꯌꯥꯎꯏ ꯑꯗꯣ ꯁꯤ ꯉꯥꯁꯦ ꯌꯦꯡꯉꯨꯀꯣ ꯉꯁꯥꯏ ꯌꯥꯝ ꯇꯥꯡꯗꯦꯀꯣ ꯁꯤꯅ ꯏꯂꯤꯁꯥꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯂꯧꯔꯤꯉꯩꯗ ꯑꯩꯅ KG 3ꯅꯤꯀꯣ ꯁꯤꯁꯦ KG 3 ꯂꯧꯖꯍꯧꯕꯅꯤ ꯑꯗꯣ KG 3ꯗꯤ ꯑꯃꯨꯛꯇꯗ ꯆꯥꯕꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯅ ꯁꯤꯒꯤꯁꯦ ꯐ꯭ꯔꯤꯖꯇ ꯁ꯭ꯇꯣꯔ ꯇꯧꯔꯒ ꯀꯨꯏꯅ ꯊꯝꯒꯗꯧꯕꯅꯤ ꯉꯥꯁꯦ ꯌꯥꯝꯃꯦ ꯁꯤ ꯄꯥꯏꯕꯗ ꯑꯩꯕꯨ ꯁꯣꯔ ꯍꯣꯟꯄꯤꯒ ꯍꯣꯜꯂꯤꯅ ꯇꯧꯔꯤꯁꯦ ꯈꯨꯌꯥꯝ ꯑꯃꯅꯤ ꯉꯥ 30-40ꯒ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯀꯔꯝꯅ ꯑꯩꯅ ꯐ꯭ꯔꯤꯖꯇ ꯁ꯭ꯇꯣꯔ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯉꯥꯁꯦ 2-3 ꯊꯣꯛꯅ ꯌꯣꯝꯖꯔꯒꯦ ꯑꯃ 2 3 4 5 6 7 9ꯁꯦ ꯍꯥꯟꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯌꯣꯝꯁꯜꯂꯒꯦ ꯆꯦꯠꯅ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯠꯇ ꯆꯪꯗꯕꯤ ꯁꯤꯃ ꯂꯩꯔꯦ ꯑꯃꯅ Taruk, 8, 9, 10, 11, 12, 13 ꯁꯤꯗ ꯌꯣꯝꯖꯔꯒꯦ ꯑꯃ 2 3 4 5 6 7 8 9 ꯁꯤꯒꯤ 3ꯁꯤꯃ ꯂꯩꯖꯔꯁꯅꯨ ꯑꯩꯈꯣꯏ ꯁꯨꯝ ꯆꯥꯅꯕ ꯑꯣꯏꯔꯒꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯉꯥꯁꯦ ꯃꯌꯣꯝ 3 ꯑꯣꯏꯔꯦ ꯁꯤꯒꯤ ꯃꯌꯣꯝ 3ꯁꯦ ꯑꯃꯨꯛ ꯑꯩꯅ ꯁꯤꯒꯨꯝꯕ ꯄꯣꯂꯤꯊꯤꯟ ꯍꯥꯏꯕꯗꯤ ꯐꯤ ꯂꯩꯕꯗ ꯕꯖꯥꯔꯗꯒꯤ ꯗꯨꯀꯥꯟꯗꯒꯤ ꯄꯤꯔꯛꯄ ꯑꯁꯤꯒꯨꯝꯕ ꯑꯊꯥꯕ ꯄꯣꯂꯤꯊꯤꯟ ꯑꯃꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯁꯤ ꯐꯖꯅ ꯅꯨꯡꯁꯤꯠ ꯆꯪꯗꯅꯕ ꯁꯨꯃꯥꯏꯅ ꯔꯕꯔ ꯑꯃꯅ ꯄꯨꯟꯁꯤꯟꯖꯔꯅꯤ ꯁꯤꯒꯤ ꯃꯦꯆꯤꯟ ꯑꯁꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯁꯤꯒꯨꯝꯕ ꯔꯕꯔ ꯑꯃꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯂꯩꯁꯜꯂꯒ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯟꯖꯔꯅꯤ
ꯁꯤ ꯄꯦꯛꯀꯤꯡꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯄꯦꯛꯀꯤꯡ ꯑꯃꯅ ꯁꯤꯒꯨꯝꯕ ꯔꯕꯔꯁꯤꯅ ꯁꯨꯃꯥꯏꯅ ꯊꯥꯖꯤꯟꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯔꯕꯔꯁꯤꯅ ꯐꯥꯖꯤꯟꯕꯤꯔꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯚꯤꯗꯤꯑꯣꯁꯦ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯤ ꯍꯧꯖꯤꯛ ꯐ꯭ꯔꯤꯖꯇ ꯊꯝꯕꯅꯤ ꯗꯤꯞ ꯐ꯭ꯔꯤꯖꯇ ꯊꯝꯒꯗꯕ ꯁꯨꯃꯥꯏꯅ ꯗꯤꯞ ꯐ꯭ꯔꯤꯖꯇ ꯊꯝꯕꯤꯕ